Manipur Da Thokliba Irang Asiga Mari Leinaba case singe report ama National Investigation Agency NIA na Lankhatlakhre. The Sentinel ge report amana hai NIA ge report adugi matung inna Irang Asige manung chana Manipur Police ke armory sing dige lut tawkhiba khutsu khulai sing adu Irang ase chathabada chenaba organization sing na sizinaramba thingnare. Khutlai sing ase lona thingkraba lalholop amana sizinaduna Kukizo Furuke Matakta Landanaba training camp kaya chalairami haibage khudam changdam fangle. Lona thingkraba lalholop yelege kadani haiba Moirangtem anan kauba myoy amasu NIA na tha nipan rongge mamangda phakibleide. Lalholop asigi oke namasung yaifaba kauba myoy ani asina Imphal da leiba ecological park amada weapon training camp hangduna Naha Marifu Tara Rom Langi training Toram Lehainasu, agency asina New Delhi Special Court Amada Thangalakiba report Adudapale. NIA na ngarang Chatarakiba Apigani Thangalakiba charge set ke matung inna Hokiba September Thada, Manipur Police ke armory degi lut Tokiba Khutlai Sing Aduga Pharaba, Moirangtem Anandagi. Phagalakiba Khutlai Asiga Amatani Haibasu, forensic analysis report degi Khangbangamle. Forensic report aduki matung inna faraba khulai marige manungda ahumde police ke armory dege lut tawkiba khulai ni haiba khangle nakalamaromda Irang asna maram oiraga lanjenaduna leiriba sing Manipur lenga na mateng pangduna lakli Supreme Court ke yathang matung inna semkiba Justice Gita Mittal na luchingba committee amanasu relief amasung rehabilitation ke thabak sing paikhatli haina powers na makhatare